ꯃꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯤꯕ ꯒꯕꯔꯟꯃꯦꯟꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯄ꯭ꯂꯤꯡ ꯇꯧꯕꯒꯤ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯧ ꯁꯥꯕꯗꯤ ꯅꯣ ꯑꯩꯈꯣꯏ ꯒꯕꯔꯟꯃꯦꯟꯇꯤ ꯌꯥꯝ ꯑꯦꯕ꯭ꯔꯤꯗꯦ ꯑꯩꯈꯣꯏ ꯐꯝꯃꯒ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒ ꯇꯧꯔꯒ ꯐꯝꯃꯤꯟꯅꯔꯒ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯁꯦꯟꯇꯔ ꯃꯌꯥꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯣꯚꯤꯗꯁꯤ ꯀꯔꯝꯍꯥꯏꯅ ꯊꯦꯡꯅꯒꯅꯤ ꯀꯣꯚꯤꯗ ꯑꯥꯐꯇꯔ ꯀꯣꯚꯤꯗ ꯑꯉꯥꯡ ꯃꯄꯥꯅ ꯊꯕꯛ ꯇꯧꯔꯨ ꯃꯌꯥꯝꯁꯦ ꯍꯜꯂꯛꯑꯦ ꯃꯣꯏ ꯊꯕꯛ ꯀꯔꯝꯍꯥꯏꯅ ꯄꯤꯒꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯃꯇꯥꯡꯗ ꯑꯥꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯔꯣꯏ ꯍꯜꯂꯛꯏꯕ ꯀꯥꯡꯕꯨ ꯍꯟꯗꯛ ꯃꯦꯇ꯭ꯔꯤꯛꯀꯤ ꯇꯨꯌꯦꯜꯞꯀꯤ ꯄꯥꯁ ꯇꯧꯔ ꯀꯗꯥꯏ ꯆꯠꯀꯅꯤ ꯁꯤ ꯑꯩꯈꯣꯏ ꯅꯩꯅꯔꯒ ꯂꯣꯏ ꯂꯩꯌꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯑꯗꯨꯅ we are fully behind our own people ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯒꯕꯔꯟꯃꯦꯟꯁꯦ ꯂꯦꯠ ꯕꯥꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯁꯣꯂꯤꯗꯂꯤ ꯕꯤꯍꯥꯏꯟ ꯑꯩꯈꯣꯏ ꯂꯦꯞꯇꯅ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯂꯩꯖꯔꯤ ꯀꯣꯚꯤꯗꯁꯤ ꯌꯥꯝ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯒꯕꯔꯟꯃꯦꯟꯅ ꯌꯥꯝꯅ ꯐꯖꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯏ ꯑꯩꯈꯣꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯁꯤꯡꯁꯨ ꯌꯥꯝ ꯍꯦꯟꯒꯠꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯁꯣꯂꯤꯡ ꯑꯣꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯀꯝꯃꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯂꯩꯇꯕ ꯑꯅꯤꯁꯨꯕꯗ ꯉꯁꯤ ꯐꯥꯎꯗ ꯀꯦꯖꯨꯋꯦꯂꯤꯇꯤ ꯑꯗꯨ ꯌꯥꯝ ꯄꯣꯖꯤꯇꯤꯚ ꯃꯣꯔ ꯗꯦꯟ 700 ꯑꯣꯏꯔꯕ ꯃꯇꯝꯁꯤꯗ ꯀꯦꯖꯨꯋꯦꯂꯤꯇꯤ ꯂꯥꯏꯕꯛ ꯁꯤꯕ ꯅꯥꯕꯁꯤ ꯁꯤꯕꯁꯤ ꯌꯥꯎꯗꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯤ ꯁꯤꯕ ꯌꯥꯎꯗꯦ ꯀꯝꯃꯨꯅꯤꯇꯤ ꯇ꯭ꯔꯥꯟꯁꯃꯤꯁꯟ ꯂꯩꯇꯦ ꯏꯚꯟ ꯏꯐ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯀꯦꯁ ꯌꯥꯝ ꯌꯥꯝꯈꯠꯂꯁꯨ ꯑꯗꯨ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯁꯤ ꯂꯣꯏꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯁꯤꯡ ꯑꯗꯨꯝ ꯍꯟꯊꯔꯦ ꯑꯗꯨꯅ ꯋꯥꯟꯁ ꯍꯦꯛ ꯂꯣꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯦꯛ ꯐꯤꯒꯔ ꯑꯃ ꯑꯗꯨ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟ ꯑꯃ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯒꯅꯤ ꯇꯦꯁ ꯇꯧꯕꯁꯦ ꯑꯍꯥꯟꯕꯗ 100ꯃꯨꯛꯇꯪ ꯇꯧꯔꯝꯃꯦ 200 ꯆꯍꯨꯝ ꯑꯗꯨꯃꯥꯏꯅ ꯍꯦꯟꯒꯠꯂꯛꯄꯗꯨꯅ ꯉꯁꯤꯗꯤ 200 ꯇꯧꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯔꯦꯅ ꯇꯦꯁ ꯇꯧꯕ ꯂꯣꯏꯗꯕ ꯌꯥꯝꯗ꯭ꯔꯦ ꯇꯦꯁ ꯇꯧꯔꯒ ꯇꯦꯁꯇꯤ ꯇꯧꯈꯤꯕ ꯔꯤꯖꯜꯠ ꯄꯤꯕ ꯉꯝꯗꯕ ꯌꯥꯝꯗ꯭ꯔꯦ